Mayai Oirapna Nong Churaba Yari Partygi ngasi nungthil phongkiba Kanglaipak Maira Pausedagi Laukhatjabane. Indian Meteorological Department na khangalakpagi matungin ngasi su Manipur yauna Bharat ki awang nongpok lamdamsingda Mayai Oirapna Nong chukhigani haire Partygi na hai nong churakpa sida atenba matamgi oina akanba nonglei nungsit silakpa yai maram aduna miyamna lanthum amadi mal changsing amang ata thoktanaba mangjong na section thorang laukhatpiyu haire. Partygi Ming Sijinnaduna Sel Khairamba ama Wakhal Taminnakhre Partygi ngasi nungthil phongkiba Kanglaipak Maira Pausedagi Laukhatjabane. KCP Nongdren khombagi Ming Sijinnaduna miyamdagi Sel Khairamba miyoi ama lubadugi lanmisingna faraba matung warakhre haire. Partygi na hai lupki Ming Sijinnaduna miyamdagi Sel Khairamba miyoi adugi maming Laisram Gulsan apokpa Laisram Rajen kongba Laisram Leikaidagi ni haire. Lupki Ming Sijinnaduna miyamdagi lana senkhai thumkhai tauba sing amata lup asina lemna tharoi haire. Hayeng Faoba school Suti Tharagani Partygi ngasi nungthil phongkiba Kanglaipak Maira Pausedagi Laukhatjabane. Ngarang sitkiba kanba nonglei nungsit amadi lena maram oiraga Manipurgi chingi district yauna mafam kayada yum kai amadi pochai kaya amang ata thogankiba se yenglaga Hayeng Faoba Manipur lengaki makhada leiba mahai tampham sangsing amadi lamdam asida leidiba Central School sing yauna Suti oiragani haina Education SK Director L Nandakumar na ngarang thokpa cherol amana khangalakle sugnuda nongmai kapsilakhre Partygi ngasi nungthil phongkiba Kanglaipak Maira Pausedagi Laukhatjabane. Ngarang numidang pung 9:30 rom taba matamda kuki militant singna dongyang romdagi sugnutam na nongmai round ani rom kapsilakhre nongmai kapsilakpaduda khul ngakpa khunja sing amadi security force na handuna nongmai kapkhiba leiti haire. Partygi na hai sugnugi miyamna mipainaribana ikuidana kuki militant singna sugnuda akanba mawongda landarakani haina sandorakpa Partygi na maram oiduna laitana miyam leiba ngamdre haire.